Sangbanabi Risikantadagi phone mullaga mahaksu parami. Sangbanabi asuki matik sauraga Risikantada kupakna makhazaida anirak tharami. Kuida bangang ba? Aine singira ise kuidi kuirabani. Sangbanabi nang saugono haiba ai lale aduirabasu aigi wadise nang taku kedaruge. Taningde aigi phone piro. Aigi phone do pra piro oba. Risikantana phone pithuraktabadagi Sangbanabi Risikantagi phone ado mulami. Sangbanabi aina haisi amta taw haibane. Sangbanabi haujikti mamitagi mapitana kaplami phone tawphumsu khanglamde. Nang yam fataba nupani. Nang yam fati haisni nang. Aigi warise amta taku kedoroge. Ai nang mudi nungsi ba Sangbanabi. Taningde haisni. Handakna kari karamba semjin sasin ba warino. Sangbanabi seba nang nasaribada sumi. Adurabasu nang masimada munna khala. Ibani na leribase yamna lapa lamdani. Masida aina nangbu hektamak halaga hundo amabasu kanamtana khangadab nate. Adubu ay madumadi tawnundi. Ay nangbu nungsi. Aduna aygi wase munna taw. Sangbanabi Risikantada yenglaga hena kapkre. Ay luhungle. Ay IAS nate. Pumnamak oidabane. Aigi nupido aina yamna pamkiba nupi nate. Mahak na ingonda namdana silapani. Ibani yumbalaba matung wakal changaraktabadagi khatna chainaba atum thoe. Masu magi thokpa aisu aigi thokpa atum laine. Ai luhonge. Adu oirabasu aigi nupidudi atopada senkre. Nungsibada apenba poktraba thamoisina aina nangbu nungsirude. Nangbu aigi oinaba hotnabada saklon ase lawkibani Sangbanabi. Kaisu oidaba nangna IAS ni hairiba karigino. Nasin thiriba karigino. Aingonda asengbodo hana adum haiba kaidogeba. Hausiki matamda dukan phamba yawbu nupa amana ngangba karamba nupina tabigidoino. Aduna IAS doctor hairabadi nangsu taribaduni. Mamangdasu hanem taki. Hairibas nadi atopa mayamdasu oidaba ngangi sinine. Matopam namakto asengba nungsiba phanglaktabagi. Aigi phone piro. Ai imada phone tawge. Ai mafam sida lei hairaga nangbu phaba lahange. Risikanta Sangbanabi adumna hairakpududa khara sausinnaraga Sangbanabi bu namsinduna thamlaga. Hai aina haibaduni ibani na leribase yamna lape nang halaga thamlamada kanasu kesu khangoi khangabra. Sangbanabi Risikantara inthuraga yamna sauna hairi. Adudi nangna pamlibase kaino. Nangna pamlibase karino ba? She nangi phone lere. Nangi status thagalo. Ibani isa yanaraga senbani. Mayamna kuthingjilakanona. Madu thagat paloraga nangi namadasu phone to boyagani. Aduga ibani isa yanaraga chenbani hagadaba. Aina nangna haribasingdo tawdrabadi. Sheba khangabra. Natragana tu yengo. Aigi phone asida ibani gi photo masde yawre. Mase viral henbataba. Asuk chakutaba. Thagalo nangi status thagalo. Ayam nungaina leiri iban isa yanaraga senbanina. Sangbanabi kapanatana upai leramde. Somdana bomsaga tompokasu bil holami. Bomsana Facebook paraga post thagatlami. Bhai pose sumaina thagalage yabra yenguko. Masigi nupi sigi ming Sangbanabi aiga matam khara mari lenarami. Aingondagi saba yaba thakpa yaba sathok thakto amaga haujikna Facebook da IAS saba nupa amaga khangnaraga senkre. Matam sigi iselda friend mayam karimot lebibage. Bhai bomsa yare bhai aigi semta tominasi lao ai gyan tadre bhai. Hai topo loinamak ningsinguko. Nahan sangai thel satpagi dudi hapabra hapri adusu kawgi tawi. Sangai thel satlaga ibani do ticket mamalne sangai thel dagi thoklaga fast food ta momo ga saugasu amuk charakpani. Lupa chahum mukti etawro bhai kaya targengu. Nangi se petrol mamal haptriko. Petrol dubudi tangkai paro. Makoy ani so hisap paminarami.
somdana tathochu unglaga lerami khanghaudana sangbanabi ge phone lakpada khara harau harauna paikhalami hello ibema nangbu kada delege tathochu mathwai nungai tabagi peri peri machanu pida hanglami sangbanabi mamagi makhol tabada kapkanu haiba ngamde ima haina kauraga higik launa kaplami asomdana risikantana blackmail tawduna thambagi sangbanabi hainingba wa haiba ngamlamde tathot machanu pina kaplak paduda ibema kaidorage nangbu kada delege ibema oi Guwahati da lay hayo ima Guwahati da lay ima aduk lap na di karam na ima mogi ahlaman na ngasay pa ohido pa madalak tabra kanagi ahlaman singo ngay ko nang nasili ba siya kanadano ba IAS to dara ba loudspeaker thadurak pagi risikanta suloy na magtarami ay mani hayo oh mani ma nungai zare da ko thokna paw hai dok padi karam kanda lakhan ge hai bano kai nei ma hojik phoba paw hai ku paw hai dok pa lak tribra hai ge tobada risikantana sangbanabi gi machin melami aduga phone su kakthak ki hello aima tat khrama len he phone ka kibaga sangbanabi na machin meliba mokut lothokpaga sab sanarami karino nangna tori besibo aibu sumaina kayam kuina thamkhidoi no ba hai ibani isa yanraga chenbani haidana mayam da khanghalaba matungta somdana leisembige James ka su matha sana lerami nangbu noi mada phajana convince tawni haidaine aibu sumaina kayam kuina thambikidoi no as leisembi ya ta tawri ni ka dorage nong manini dang ngai ko banang bo ai khoi ma do saw ba handre na taw bane ba nang na marol lama pangang gang silak bane yum dagi na marol lama ai gyan ga mata ta di taw ri ta da ba yaro ye ibani gi tangdang ba ma khang ba pa me ba isu thare se tho ba ma lak se rani hayeng soidana nang bu yum na pusilaki matha di sa he oi ba taw ri se kai do bugi khatna ga thoi no ba lawna dana mari le nerambaduna phaba hojiti mata yam sai mana na pi koiraga aingonda sat khona ta laga aina kap layu hai braba aigi su aigi khangnaba lay do utpani kaino hoyeba nangna khangnaba lay no utpada aigi somda loire ba inkhol ga mata piro do rebra kainum tawre ba I nangi inkhol duna lubanate inkhol di konna leira basu yai aigi khongthang sigi khallo ai kai dawdoino khangre ba I matam kharadi ai nang mo yumna pusin na pamde nang lisi da dum leiko matam khara ai na yumda satlaga su nang lakana ima hoina kari amuk haibirakani saw bokra inthanarga tapna sase cinema drama gi type ta no ima hoina nangi nupi ama sinbiraga lohong khraga na karamai tawba nang soba khara matha saring is da hena matha sanana bo am haisle matha sanaba natte ai satraba nang su yumda ga satpe yaro kana na khangni mapan thokpa yaroi kaina thonglom silaga thamkhradi farese thoba malak sedani haying ingna khanarasi mathangi nimita bomsaga tompoka sangbanabi gi yumda lami somangda leplaga mi le bro o yumasibo mi le bi bro tathot kanano haina thoglei kanano ibungo yumasibo sangbanabi hoigi yum natro mane kana no ne nakhoi ni bo makhoi ani amana amada nang hayu haina inaraga lerami kaino ne sangbana bibul lekibrema leitine ibungo ma di thabak sathoki ne adoima ma halaga tompok la amena amta haibiyu ba magi phone su nahandagi sataba aduna paw su phone phom khangdabagi direct hekta lakserabani sumdo bane ma lanadi khanbigenu sangbana biga ikhoi gi marup siga mari le nejaramani aduda lebak pha bahagedra lebak thi bahagedra hojikti sangbana bidusu IAS habanu pa amada sen khredana ado khoi kaisu khanjadre aikhoina matik saru da bagi ni na dom khanjare ado sangbana bigi hak tak tai khoi gi marup se somda overdraft tare aduna se mase tha ama mukhangarak pada paisa se petrol mamal
asapot chamin nakiba mayam pulap subsilaga offer nufar loina yaurga sumaina tare ima nara IAS saba naya nupa duna oidoribra sige paisa simatang di singbirose sim talo sanbiyo karino ibungo nakoina haisibo wane aikoina hajaribase yamna chamba wahi ngaktani aduda IAS saba hairiduna o aduna imagi naya nupa oidoribado nakali IAS ni haijariba ha karino ni noina haisibo aseng bairo ima hoidi karimta khangamoi somda tongnariba irang mayamse nachanu pigado phawbada loirabani Facebook da aikhoige di adoda khangde haujikti wari loinerabani na paisa do aigi marup sida pibiyo ima ngai khoi bungo ima dina khoina hariba mayamse wakhal ama ta adre me tawrisibo as ima aikhoina haribase yam chamba wahi watang ngaktani nachanu pido aigi marup siga khangnerambani aigi marup ki paisa na chaba yaba sathok pikre koi be yaba so koi thokre aigi marupsu somda nasanu pido laurani haidana thazarubadagi paisa phanyam satkre haujikti sangbana misu senkre aduna paisa singdu hanbiro haijabani da somda diu loina maksale baima karino dai bungo noina sana sanu sinazaraga yanazaraga tawkiba mayam dubu haujikpu paisa oina singu haisibo aibu wakhalga amata tadrene nakhoi gisnabu ahan batari bani imagi sanu pido aina dei hayeng waifo leminarani khanna paisa ka hena thada thokre adunani naya nupa paisa paiba amasu phangdorabani aigi paisa do singbiro haijabani ma masida wayam nangna bagi mathau ta de ma haibadi leidana ko ima nupine su nupa dagi izada bi kaina lognei dana ko ekhoi gisna nupine sen khibagi case ni na ekhoi gisu izada bi makhalamani khanbiroi ma ngai ko ibungora noigi photo ga kape na haibado mane ma mana di haipet haibiramra kaisu khallurano ima laibake sum thona tamlam labalani yam phare kaino naya nupa drama haiba masu phangye iman hek pamba kanagi doctor engineer IAS mantri loinamak saba haini aikoi khange mangonda gunnama yawe baima ima kaisu khanchin migano paisa asukta re hebado sum khangning bagi tawbani madugi laksebani kona tapna singa asu isum kaide ima adudi ima aikoi amuk yaujarage asumna hairam laga makoi anisu thokre tathot makok pairaga phamtharami karino mi aina hojik tawdoribesibo anisna hairam karino ba kanaga wa tanaga dori geba tawrisibo ibo ine hai rani kaidorage he nangne phingphingna laibduna laune sida phamula kari paulege tasitamu ine ekoi sangbana bigi wari ngal tangai re mi Facebook sibo aibu ine de kara mahina tam dori no ba khangdre ba adubu kaino tammo ta se haibani ne nangbo ine na di sangbana bido IAS ta se labane na ikom kom na harauna leiri aduga somdana Facebook sida nupa do IAS na te sasana bani nupi leira ba nupa ni organization singda phajana sangjara kada bani na tawlere ba ine nangbo karino ne rani nangna hairi ba do madubu karamna oi ba yari ba no ba ine nupa do maha kadar oirame ba ine hana nupi atopa su doctor sarga koirame haina bagi ma ga koineramba nupi makhaina su hojiti loina phongdungna re ba ine karino mi hari ba do nupi su thiraba ai es natraba ine seba ine se gyan tawo ba ine gyan tawo ba karino mi aina to dorisibo asi hairaga tawfum khangdana rani imong de sanglaga ising laururaga tathot kimbako marai bakta ising tharami ine se wakal taw se ne rani nachan nupi do phone taw satpring ngasai de engona phone taw rambani hoi tawge ne ngasai magi status taka di isa yanaraga sen bani kanamtana thingbirakanu kaina thagatlambane ba loiredna imagi bema rani sangbana bida call toromi adubu switch off harami ine phone sati switch off hare karino aina tawdaba sibo ibe marani aibu police station da satpana phagadra aigi isana pido kadai da leri bano su khangde ngasai mana harak padadi Guwahati da haibra khangde
ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯌꯦꯛꯏꯅꯦ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯇꯣꯞꯄꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤꯅꯦ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣ ꯀꯔꯤꯅꯣꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯥꯏ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ ꯅꯨꯡꯐꯝ ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣꯗꯨꯁꯨ ꯇꯝꯃꯨꯗꯅ ꯈꯪꯗꯦ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯅꯨꯄꯥꯗꯣ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯈꯥꯏꯅꯔꯒ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯣ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯏꯕꯥꯅꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯄꯅ ꯐꯒꯗꯣꯔꯤꯕ꯭ꯔꯥ ꯊꯧꯔꯤꯁꯤꯕꯨ ꯒꯧꯍꯥꯇꯤꯗ ꯂꯩ ꯍꯥꯏꯔꯤꯕꯁꯤꯅ ꯀꯝꯗꯧꯕꯅꯣꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯒꯧꯍꯥꯇꯤꯗꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦꯗ ꯏꯅꯦ ꯁ꯭ꯋꯥꯏ ꯏꯅꯛ ꯅꯛꯅ ꯂꯩꯔꯝꯅꯤ ꯊꯤꯔꯛꯇꯅꯕ ꯍꯥꯏꯖꯤꯟꯕꯁꯨ ꯑꯣꯏꯔꯝꯅꯤꯌꯦ ꯅꯨꯄꯥꯗꯣ ꯄꯩꯁꯥꯒ ꯑꯃꯠꯇ ꯄꯥꯏꯗꯕ ꯃꯥꯜꯂꯤꯗ ꯏꯅꯦ ꯃꯤꯒꯤꯗ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯎꯄꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯦꯡ ꯇꯥꯏ ꯈꯜꯂꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯐꯥꯎꯕꯤꯅ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯗꯅ ꯑꯦꯜꯕꯝ ꯌꯥꯝ ꯀꯨꯝꯖꯅꯤꯡꯕꯗꯣ ꯉꯁꯤꯗꯤ ꯄꯦꯟꯅ ꯀꯨꯝꯃꯅꯦꯕ ꯃꯥ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯄꯦꯟꯅ ꯀꯨꯝꯃꯅꯦ ꯃꯥ ꯑꯁ ꯌꯥꯔꯦꯕ ꯏꯅꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯣ ꯈꯟꯅꯁꯦꯕ ꯍꯥꯏ ꯔꯥꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯁꯤ ꯑꯩ ꯐꯤ ꯍꯣꯡꯉꯛꯀꯦ ꯍꯦ ꯃꯁꯥꯅ ꯌꯥꯔꯕꯁꯨ ꯌꯥꯗ꯭ꯔꯕꯁꯨ ꯍꯦꯛꯇ ꯐꯥꯗꯣꯛꯅꯒꯗꯕꯅꯤ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯔꯒ ꯀꯞꯅ ꯀꯞꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯔꯥꯅꯤꯁꯨ ꯇꯥꯊꯣꯠꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯦꯔꯣꯏꯟ ꯀꯨꯝꯍꯟꯅꯤꯅ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯆꯥ ꯁꯛꯇꯥ ꯑꯁꯤꯒ ꯃꯃꯥ ꯁꯛꯇꯥ ꯑꯁꯤꯒ ꯃꯈꯣꯏꯗ ꯊꯣꯛꯇꯅ ꯀꯅꯥꯗ ꯊꯣꯛꯅꯤꯒꯦ